ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯥꯡꯒꯜ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯕ ꯇꯧꯕꯒꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯔꯤꯖꯥꯕ ꯇꯧꯕꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯅꯅꯕ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯁꯤꯟꯅꯕꯁꯤ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯥꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯃꯤꯠꯃꯦꯟꯗꯨ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯤꯊꯤꯟ ꯁꯣꯔꯠ ꯇꯥꯏꯝ ꯃꯁꯤ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯖ ꯍꯥꯎꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯍꯖ ꯍꯥꯎꯁ ꯑꯃ ꯁꯥꯕꯒꯤ ꯋꯥꯐꯝꯅꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯖꯥꯃꯤꯌꯥꯇꯨꯜ ꯎꯂꯦꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯤꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯒꯅꯤ ꯂꯣꯏꯅꯅ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯦꯁ ꯍꯥꯎꯁ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯒꯦꯁ ꯍꯥꯎꯁ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯔꯦ ꯃꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯃꯤꯠꯃꯦꯟ ꯊꯝꯕꯤꯔꯦ ꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯂꯤꯡꯈꯠꯂꯤꯕ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯀꯜꯆꯔꯦꯜ ꯁ꯭ꯇꯗꯤꯁꯁꯦ ꯃꯁꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯗꯨ ꯌꯥꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯑꯇꯩ ꯋꯥꯠꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡꯁꯦ ꯃꯁꯤꯁꯨ ꯃꯈꯥ ꯇꯥꯕꯗ ꯐꯝꯃꯤꯟꯅꯔꯒ ꯃꯊꯪ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯁꯤ ꯈꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯛꯄꯒ ꯂꯣꯏꯅꯅ ꯉꯔꯥꯡꯒꯤ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯌꯥꯝꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯦꯊꯦꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯋꯥꯔꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯡꯒꯜꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯑꯃꯁꯨꯡ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯕ ꯑꯃꯁꯨꯡ ꯋꯥꯈꯜ ꯊꯝꯕꯤꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯈꯤꯕ ꯋꯥꯐꯝ ꯈꯔꯗ ꯑꯌꯥꯕ ꯄꯤꯕꯤꯕ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟ ꯊꯝꯕꯤꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛ ꯖꯥꯃꯤꯌꯥꯇꯨꯜ ꯎꯂꯦꯃꯥ ꯑꯃꯁꯨꯡ AMMTC ꯎꯝꯗꯣ ꯕꯁꯄꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯂꯨꯞꯁꯤꯡꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯃꯁꯤ ꯋꯥꯐꯝꯗꯨꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯋꯥꯠꯍꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯕꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯐꯝꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯋꯥꯔꯣꯏꯆꯠ ꯄꯨꯔꯛꯅꯅꯕꯒꯤ ꯑꯗꯨꯒ ꯊꯧꯔꯥꯡꯁꯤꯡ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯄꯤ